ꯄꯟꯈꯩꯁꯤꯗ ꯅꯪꯅꯤ ꯊꯣꯏꯕꯤ ꯍꯧꯔꯛꯐꯝꯁꯨ ꯂꯣꯏꯁꯤꯟꯐꯝꯁꯨ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯤ ꯊꯣꯏꯕꯤ ꯍꯧꯔꯛꯐꯝꯁꯨ ꯂꯣ이sinfamso pumnamakse nangni thoidi ai tawunadi ai thoidi ne Thakai ama muksi mahak lairik pabaga changde sigumba wakal mayam sina Mama amadi mapagi nature sina maram oiraga mahak class tang naina yawu sungamde salairen sathina wai kaudri mapaga khanaki bado ipagi bungo nang bo mukta de aikhoina haibasi ilu kaidoge ngasi ipana phamliba sakri se yamna wana phangkhrazani khitang tawade babungna sakri nasagi punsidagi sakri duna hena lurabra salairen sathina wai kaudri mapaga khanaki bado ipagi bungo nang bo mukta de aikhoina haibasi ilu kaidoge ngasi ipana phamliba sakri se yamna wana phangkhrazani khidang tawade babungna sakri nachagi punsidagi sakri duna hena lurabra hai kari wangang sangangno nangbu he pokliba napa aingonda osilaga chaba hona bro masigi wangang sangang sidi babung nangang na basiliba natra hai khumakanu ne nachindo babung susin khumdana ba thabak da tawbiyo jagat lemda ba thabak da tawbirakanu ahal amoi bagi thodang du ullu charo sangla banina warak watem baga hairene mama pa da osilaga ha aina babung bo warak jabanate ai personal life da khut thingjin birakanu haijabane Mama mapa haibasidi machagi afafata khalibani nangi afabata khalibai khoisi lalisira nangna haininglisai babo to ose ai wayam na ngangningde ngangna da biyar nasidi chapchabi ama ngangna se koithokna da bida ai gi wade sanaga iga hanjinabdi oyare asuk machong pan nai da macha sidi hanjina da biyar hairba maktada ai maga hanjinaba oyare babo Mabu imung sigi mau oida baya de haina imaga babungana sagaliba asado arembani salairen khwaidagi matik chabi imau oidari bi sanabu nangna inthokpadi oithoktabani babo tose mari targa tokani masida angam tanaraga karimata kanaroi ai angang nate isagi firete isana lojaba ngame masida hanjin ngangnaraga karimata afaba haidudi oirai ai gi wadi sida lore babo Wahai singasi hairamnaga mapagi kadagi mapal thoki ge tawi matamduda magi mapana chakino haibagi matagum ngaikho kari mungang du lege babo nangna tongliba gari sheliba dress account de yawriba paisa aina mantri oibadagi oidiba mantri sisu sanagi mapa CM gi mapaldagi aduna wangang bada naning tawgano mimangda miga maimana badagi hendok pathoni hingliba punsido Kanagi mapaldagi no haibado natindu yotho khangabra natindu yotho nangumba ngaragi nga kha amana ngarin hobuga saradana nang kari oirige ba nakhongdagi ton phabu yomni badu ai iran ngaktani iran sisu CM gi mapaldagi shembi ba mi masa khangda baside pawungi lan thum yamsa nacha ikalak sadre pawungi dum oholo sibada so pawung dum pubiko Asi harmaga salairendu yamna phingna kadadagi mapal thoki mapadu wangangdana tumina lehawi mapagi kadagi thokraga salairendu yamna sauna namidangduda geto hangdoklaga magi gari da thodoi gari da thodok lamdai getagi mayum lomda lawrami aina thawri gari sidine isana tekte khona jaraga marup yaro leijaki bane chale goodbye noigi nerang chabi gadaba salairendo aina te chale mantri pukchau ba Asi harimnaga salairendo magi karu thodokhi salairene hek thodokhi baga chakhumdagi makhut masado beson tolobagi itaitai kaidawu yarabano haiduna pakhatuna chenthori isuni do madi chakhumda chak thonglingai
ꯃꯄꯥ ꯃꯆꯥꯒꯤ ꯂꯥꯟꯗꯁꯨ ꯇꯥꯍꯧꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪꯅ ꯆꯠꯂꯤꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯃꯤ? ꯑꯝꯇ ꯍꯜꯂꯛꯈꯣꯃꯤ ꯅꯪꯕꯣ꯫ ꯁꯨꯅꯤ ꯒꯦꯠꯇ ꯂꯦꯞꯇꯨꯅ ꯂꯥꯍꯧꯏ꯫ ꯃꯆꯥꯗꯤ ꯅꯨꯡꯁꯤꯠꯀꯨꯝ ꯌꯥꯡꯅ ꯆꯠꯈꯤ꯫ ꯁꯨꯅꯤꯅ ꯒꯦꯠꯇ ꯂꯦꯞꯂꯤꯉꯩ ꯃꯄꯨꯔꯣꯏꯕꯅ ꯆꯠꯀꯦꯁꯨ ꯆꯠꯆꯈꯤꯁꯅꯨ, ꯋꯥꯔꯛꯇꯕ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯁꯦ꯫ ꯅꯆꯥꯅꯨꯄꯥꯅ ꯍꯣꯜꯂꯤꯕ ꯁꯣꯔꯁꯤꯗꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯟꯕ ꯑꯣꯏꯔꯦ꯫ ꯃꯄꯨꯔꯣꯏꯕꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯛꯏ꯫ ꯅꯆꯥ ꯀꯟꯈꯠꯀꯅꯨꯀꯣ, ꯑꯩꯒꯤ ꯋꯥꯁꯦ ꯏꯆꯥ ꯀꯟꯈꯠꯄ ꯅꯠꯇꯦ, ꯁꯦꯒ ꯃꯥꯏꯒ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯕ? ꯃꯇꯝꯅꯒ ꯐꯠꯇꯕꯁꯤꯗ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕꯁꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯦꯛꯇ ꯁꯤꯟꯕꯤꯔꯛꯄ꯫ ꯅꯪ ꯅꯆꯥꯅꯨꯄꯥꯁꯦ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯆꯥꯗꯧꯅ ꯐꯖꯅ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯕ ꯑꯉꯥꯡ ꯑꯣꯏꯗꯦꯅꯦ꯫ ꯑꯗꯣ ꯊꯦꯝꯅꯧꯗꯅ ꯍꯥꯏꯅꯔꯗꯤ ꯐꯔꯣꯏꯗ꯭ꯔꯕ? ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯗ ꯄꯤꯡ ꯂꯥꯎꯅꯔꯦ꯫ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯃꯥꯅ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯃꯔꯟꯅ ꯂꯩꯖꯕ ꯒꯥꯔꯤꯅꯤ ꯍꯥꯏꯅ ꯂꯥꯎꯔꯝꯂꯤꯕꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡꯅ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ? ꯅꯆꯥꯅꯨꯄꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯆꯠꯈ꯭ꯔꯤꯁꯦ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯋꯥꯗꯤ ꯍꯥꯏꯕꯤꯔꯝꯃꯔꯣꯏ꯫ ꯁꯨꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕ ꯃꯟꯇ꯭ꯔꯤꯗꯨ ꯃꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯛꯂꯤ꯫ ꯆꯩ ꯂꯥꯛꯀꯅꯤ ꯑꯔꯦꯝꯕꯗ, ꯈꯪꯗꯤ ꯈꯪꯗꯅ ꯅꯆꯤꯟ ꯅꯈꯥ ꯌꯥꯝꯅ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ? ꯈꯪꯗꯕ ꯋꯥꯗꯤ ꯑꯈꯪ ꯑꯍꯩ ꯌꯥꯝꯅ ꯁꯥꯕꯒꯤ ꯊꯕꯛꯁꯦ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦꯀꯣ꯫ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯜꯂ ꯃꯥꯜꯂꯦ ꯁꯨꯅꯤꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯁꯂꯥꯏꯔꯦꯟ ꯃꯌꯨꯝꯗ ꯂꯩꯕ ꯇꯜꯂꯗꯨꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯈꯤ꯫ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯕꯗꯒꯤ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯈꯔꯕꯨꯗꯤ ꯐꯔꯦ ꯍꯥꯏꯕꯕꯨ ꯑꯗꯨꯝ ꯃꯁꯥꯗ ꯆꯌꯦꯠꯅꯕ ꯑꯃꯗꯤ ꯂꯩ, ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯃꯁꯥꯗ ꯄꯣꯛꯏ꯫ ꯁꯅꯥ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯀꯥꯏꯕ ꯑꯌꯦꯠꯄ ꯄꯤꯔꯛꯀꯗꯕ ꯃꯥꯟꯒꯨꯝꯁꯨ ꯇꯧꯏ꯫ ꯄꯥꯛ ꯍꯦꯛ ꯍꯣꯡꯒꯟꯗꯕ, ꯐꯠꯇꯕꯗ ꯏꯆꯪ ꯊꯧꯕ ꯆꯀ꯭ꯔꯤ ꯀꯟꯕ ꯅꯨꯄꯤꯅꯤ꯫ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯍꯥꯛ ꯃꯁꯥꯗ ꯀꯌꯥ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤ꯫ ꯁꯅꯥꯒ ꯎꯅꯗ꯭ꯔꯕꯁꯨ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯍꯦꯛꯇ ꯁꯅꯥꯒꯤ ꯃꯔꯝꯗ ꯍꯦꯛꯇ ꯈꯜꯂꯛꯄꯗꯧꯅꯁꯨ ꯇꯧꯏ꯫ ꯈꯪꯗꯦ, ꯌꯦꯡꯉꯨ ꯈꯨꯗꯤꯡ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇ꯫ ꯀꯣꯂꯦꯖ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯊꯥ ꯃꯈꯥꯏ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯗꯨꯅꯇ ꯂꯩꯔꯤ꯫ ꯈꯜꯂꯨꯕꯗ ꯆꯃꯝꯅꯩ꯫ ꯉꯁꯤꯁꯨ ꯃꯃꯥꯒꯤ ꯃꯄꯥꯒꯤ ꯃꯤꯁꯀꯣꯜ ꯂꯩꯔꯝꯃꯤ꯫ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯁꯅꯥꯒꯤ ꯋꯥ ꯍꯧꯗꯣꯛꯅꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ꯫ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯑꯪꯀ ꯐꯣꯜ ꯇꯥꯅꯕ ꯍꯣꯠꯂꯕꯁꯨ ꯐꯣꯜꯗꯤ ꯇꯥꯕ ꯉꯝꯂꯔꯣꯏ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯏꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯑꯆꯧꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯆꯔꯥꯡꯅꯔꯤ ꯃꯁꯥꯗꯣ, ꯃꯁꯥꯅ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯈꯪꯂꯁꯨ꯫ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯃꯥꯒꯤ ꯃꯄꯥꯒꯤ ꯋꯥꯈꯜꯁꯤ ꯑꯃꯨꯛꯇ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯍꯣꯡꯍꯟꯒꯅꯤ? ꯁꯅꯥꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯥ ꯃꯃꯧ ꯑꯣꯏꯅꯤꯡꯈꯤꯕ? ꯑꯣꯏꯍꯟꯅꯤꯡꯂꯝꯕꯗꯒꯤ ꯑꯣꯏꯍꯟꯅꯤꯡꯗꯕ ꯐꯥꯎꯔꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯀꯥꯗꯨꯗ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯃꯥꯒꯤ ꯃꯧꯄꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯖꯤꯠꯇꯨ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ꯫ ꯊꯣꯡ ꯊꯤꯜꯂꯛꯄ ꯃꯈꯣꯜ ꯇꯥꯕꯗ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯑꯖꯤꯠ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯃꯝꯇꯣꯟ, ꯀꯔꯤ ꯂꯩꯔꯦ? ꯑꯖꯤꯠ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ, ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦꯅꯦꯍꯦ꯫ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯛꯏ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯃꯝꯇꯣꯟ? ꯏꯆꯦ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯥꯔꯣ? ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯝꯇꯣꯟ, ꯑꯗꯨꯝ ꯍꯥꯏꯔꯛꯎ꯫ ꯅꯪꯗꯣ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ CMꯒꯤ ꯃꯆꯥꯅꯨꯄꯤꯒ ꯍꯟꯗꯛꯀꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯁꯤꯒꯤ ꯃꯃꯥꯡꯗ ꯍꯣꯡꯅꯕ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯋꯥꯔꯣꯠꯄꯒꯤ ꯊꯧꯔꯥꯡ ꯇꯧꯁꯤ ꯍꯥꯏꯔꯛꯂ ꯃꯥꯜꯂꯦ꯫ ꯅꯕꯥꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔ ꯃꯥꯜꯂꯦ ꯏꯃꯨꯡꯗ ꯂꯥꯡꯂꯤꯕ ꯏꯁꯧꯁꯦ꯫ ꯅꯪꯕꯨ ꯅꯨꯃꯤꯠ ꯊꯥ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯧꯕ ꯂꯥꯛꯀꯦ꯫ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯂꯩꯔꯒ ꯀꯨꯊꯤ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤꯅ ꯃꯥꯅ꯫ ꯃꯝꯇꯣꯟꯗꯤ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯥꯈꯤ꯫ ꯑꯩꯒꯤ ꯃꯤꯆꯪꯒ ꯑꯝꯇ ꯆꯪꯈꯤꯗ꯭ꯔꯕ꯭ꯔꯥ ꯃꯝꯇꯣꯟꯗꯤ? ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯕ ꯑꯩꯅ ꯀꯔꯤꯒꯤ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯉꯣꯏ? ꯆꯪꯉꯦ ꯍꯥꯏꯗꯨꯅꯁꯨ ꯅꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯃꯌꯥ ꯊꯧꯔꯕ ꯊꯥꯡꯒꯨꯝ ꯊꯕꯠ ꯊꯕꯠ ꯀꯛꯊꯠꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯑꯩꯕꯨ ꯋꯥ ꯉꯥꯡꯅꯕ ꯇꯟꯖꯥ ꯑꯃꯗ ꯏꯆꯦꯅ ꯄꯤꯔꯝꯗꯦ꯫
ꯅꯪꯕꯨ ꯊꯤꯅ ꯆꯩꯔꯒ ꯌꯨꯝꯁꯤꯗ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯧ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯗꯧꯅ ꯏꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯁꯨ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯃꯥꯟꯕꯒꯤ ꯃꯃꯤꯁꯦ ꯑꯗꯨꯃꯛ ꯇꯥꯏ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤ ꯍꯥꯏ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯉꯥꯛꯇꯅꯤ ꯆꯠꯂꯤꯁꯦ ꯁꯦ ꯈꯜꯂꯨꯔꯅꯨ ꯅꯪꯅ ꯃꯈꯣꯏꯕꯨ ꯁꯦꯝꯗꯣꯛꯂꯨꯕ ꯉꯝꯕ ꯅꯠꯇꯦ ꯀꯔꯞꯁꯟ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯑꯗꯨꯗ ꯇꯥꯏ ꯃꯥꯝꯇꯣꯟ ꯑꯩꯗꯤ ꯌꯨꯝ ꯆꯠꯂꯔꯣꯏ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ ꯂꯩꯔꯣ ꯅꯪꯅ ꯑꯗꯨꯝ ꯂꯩꯔꯁꯨ ꯀꯥꯏꯗꯦ ꯇꯨꯡ ꯀꯣꯏꯕ ꯐꯥꯎꯕ ꯑꯩ ꯃꯣꯏ ꯑꯅꯤꯒꯤ ꯃꯁꯛꯇꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯦꯕ ꯃꯥꯝꯇꯣꯟ ꯍꯣꯏꯁꯦ ꯅꯪꯒꯤ ꯃꯥꯝꯇꯣꯟ ꯂꯩꯔꯤ ꯅꯪꯒꯤꯗꯃꯛ ꯏꯆꯥꯎ ꯆꯥꯎꯅ ꯃꯥꯝꯇꯣꯟ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯣꯏ ꯍꯣꯏ ꯑꯗꯣ ꯅꯣꯏꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯑꯁꯤ ꯅꯅꯦ ꯆꯥꯛ ꯂꯣꯏꯍꯧꯔꯕꯅꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯃꯥꯝꯇꯣꯟ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯀꯥꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯔꯦꯁ ꯇꯧꯔꯕ ꯃꯇꯨꯡ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ ꯁꯂꯥꯏꯔꯦꯟꯗꯣ ꯃꯥꯒꯤ ꯀꯥꯗ ꯃꯇꯝꯗꯣ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯥꯏꯗꯅꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯀꯥꯗꯨꯒꯤ ꯇꯦꯕꯜ ꯊꯥꯔꯤꯕ ꯃꯄꯥꯗꯨ ꯊꯣꯡꯅꯥꯎ ꯃꯄꯥꯗꯅꯤ ꯗꯣꯂꯥꯟꯕꯨꯗꯤ ꯑꯣꯏ ꯍꯥꯏꯕꯕꯨ ꯌꯦꯡꯊꯈꯤꯕꯗ ꯁꯨꯃꯥꯡ ꯑꯃꯗꯤ ꯁꯪꯒꯣꯏꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯖꯔꯕꯁꯨ ꯏꯉꯥꯟ ꯉꯥꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ ꯁꯨꯃꯥꯡꯗꯨꯗ ꯃꯃꯤ ꯑꯃ ꯇꯥꯕꯗꯧꯅ ꯂꯩꯕ ꯃꯥꯟꯕ ꯑꯃ इखंग खंगौदना मागी मित्त उरी लाइरिक पारंबा वखलदु चोइथोखी ममीदुदा मुन्ना सुक्तोकलगा येंगदुना ले करीनो तारिबा ममीदु यामना चावना ताई मी अमगी सौंग सबान अदुबु तारिबा ममीदु करीदगी ओइरकपनो हाइबदुदी उबा नते कोयेंग येंगी अदुबु कनासा लेबदी उदे अदुदी सुमांगदा तारिबा ममीसिगी हौरकफम कदाइदनो खल्लुबदा चममने फमलंबदगी लेपखटलगा थौनावदुदगी मुन्ना मुन्ना येंगली ममीदुदा अमुक ममीदु चुमना तारंबदगी मी अमना चटपगुम लेंग लेंग चलई ngasai makai machi lengdana leiba matamdadi thoina khangludi adubu hek lengba chatpa horakpada lapna urabasu mamina ubadada laksanba ngami tariba mamidu nupi amagi saban murtini madu ubada amuksu wakhanara makhali salairendu ngasigi asigumba thodokti ngasigi sina punsigi ahanbani asuk sakhalaba matamsida सेगुम्बा थौदोक्सिबु ओइथोकपा याबा हौनाब्रा अमुकसु वखंदा खली हंदक मरक वखल यामने हेंजिना खनबा स्ट्रेस लेबसिना ममित्ता सेरान तुरान पंगउदा उरब्रा हाइदुना मथंद तक्सी सोंजे अदुना उरिबदु थाजाद्रदुना ममित अनिदो अमुक नोइरगा येंगी हंदमुक्ति ममीदु सुमांगदुदा इकोइ कोइना चतुना लेख्री उरु उरु उंगदुना angang machana sumang thelongda kochen chen duna sanabagum mamidusu hek yengbada ikoi koina chen chongduna chatpadawna su hek mali mamidu uru uru ungi mabu chingsinbagum masada fawi hanjin hanjin yengningi karino kanano khangdaba amu amuk masasi gyan mangbadawna su fawi tarang malangama ichat chatpadawna su tawi adabu amuksu hek wakhal tarakpagum tawi anigi marakta chingkhainari masi mawng amani ai masi yengba hunade natradi kokse chakhalakadore asi hairaduna magi kagi thonawdu thingsilaga pradadu sasat khumjili adumna hek tawbaga masado ni hek tabagum tawi adubu adumak wakhal amadi iroinaduna lehawi achauba wahangama वखलदसु जाजत अमा अदुमक लोइने लाइरिक पाबदी खोइजंग्रे वखलददी उंगली मासु माना उखिबदु सोइदना लाइटेनगा मरी लेनाबा थौदोक अमदी सोइदना लेगनी खली दलाल मखादा कुमलगा सुमांगदुदा तारिबा ममीदु करिनो हाइना थिगपसु तली मरमसिना महाक मागी चरांग खोइरांग नबदु हौदुना तुमिना ले करिनो माना ngasi uriba मखोई मामतोल होगी इमुंगसी
ꯂꯥꯏ ꯇꯤꯟꯒ ꯂꯩꯕ ꯖꯥꯠꯂꯥ? ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯗꯥꯡꯗꯨꯗ ꯑꯌꯤꯡꯕꯤꯅ ꯃꯥꯏꯕꯤ ꯂꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ? ꯄꯥꯛꯅꯕ ꯍꯣꯠꯅꯔꯤ ꯏꯆꯦꯃ꯫ ꯀꯩꯅꯣ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯣꯠꯅꯔꯤꯌꯦ ꯏꯆꯦꯃ꯫ ꯊꯥ 1 ꯃꯈꯥꯏ ꯐꯥꯔꯦꯀꯣ? ꯇꯍꯥ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯅꯪꯒꯤ ꯌꯀꯥ ꯌꯦꯡꯂꯤꯉꯩ ꯏꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯁꯦ ꯕꯣꯔꯥ ꯈꯥꯎ ꯌꯥꯜꯂꯒ ꯆꯠꯄꯅ ꯍꯥꯟꯗꯧꯔꯤꯔ ꯈꯪꯗꯦ꯫ ꯊꯥꯏꯅꯗꯤ ꯅꯪꯒꯤ ꯄꯋꯥꯔꯗꯨ ꯌꯥꯝꯅ ꯀꯜꯂꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯋꯥꯔꯗꯨ ꯂꯣꯏꯅ ꯁꯤꯔ ꯃꯥꯜꯂꯤ꯫ ꯄꯋꯥꯔꯗꯤ ꯍꯥꯟꯅꯒꯤꯗꯨꯒ ꯍꯃꯨꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤ ꯃꯍꯤ ꯃꯌꯥꯏ ꯑꯃ ꯏꯀꯟ ꯀꯟꯕꯗꯧꯅ ꯇꯧꯏ꯫ ꯑꯩꯅ ꯇꯧꯔꯤꯁꯤ ꯀꯥꯟꯅꯕꯕꯨꯗꯤ ꯐꯪꯂꯕꯁꯨ ꯏꯇꯞ ꯇꯞꯄꯤ ꯏꯆꯦꯃ, ꯑꯗꯨꯒꯤꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯧ, ꯇꯞꯆꯔꯕꯁꯨ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯅꯣꯡꯃꯗꯨ ꯉꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ꯫ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯆꯪꯂꯒ ꯁꯨꯝ ꯊꯤꯟꯊꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯉꯝꯃꯣꯏꯗꯕ ꯂꯩꯔꯒ ꯀꯣꯛ ꯉꯝꯃꯣꯏ ꯍꯥꯏꯌꯨ꯫ ꯂꯩꯕꯥꯛ ꯆꯥꯎꯏ, ꯑꯈꯪ ꯑꯍꯩ ꯋꯥꯠꯇꯦ꯫ ꯅꯣꯏꯕꯨ ꯍꯥꯟꯅꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤ ꯍꯥꯏꯗꯅ ꯊꯥꯖꯕ ꯑꯃꯒꯤ ꯃꯈꯥꯗ ꯑꯗꯨꯛ ꯆꯥꯟꯁ ꯄꯤꯕꯅꯤ꯫ ꯑꯗꯣ ꯆꯥꯟꯁ ꯄꯤꯔꯁꯨ ꯊꯥꯖꯕꯗꯣ ꯁꯨꯝ ꯃꯥꯡꯍꯜꯂꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯈꯣꯏꯕꯨ ꯊꯥꯖꯧ, ꯇꯞꯆꯔꯕꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯔꯦꯗꯅ꯫ ꯐꯔꯦ, ꯍꯞꯇꯥ ꯑꯃ ꯃꯇꯝ ꯄꯤꯔꯒꯦ꯫ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯈꯣꯡꯅ ꯊꯣꯡꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯍꯟꯒꯗꯕꯅꯤ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯈꯤ꯫ ꯁꯥꯎꯅꯤꯡꯃꯟꯕꯅ ꯂꯇꯥꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯏ꯫ ꯅꯥꯀꯟꯗ ꯐꯝꯂꯤꯕꯤ ꯃꯥꯒꯤ ꯁꯦꯕꯣꯛ ꯙꯅꯄꯇꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏꯗꯨꯅ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯣ꯫ ꯑꯩꯅ ꯁꯣꯏꯒꯅꯤ ꯍꯥꯏꯗ꯭ꯔꯣ ꯅꯪꯉꯣꯟꯗ? ꯑꯩꯁꯨ ꯆꯦꯛꯁꯤꯟꯅꯗꯤ ꯇꯧꯕꯅꯤ꯫ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯛꯏ꯫ ꯆꯦꯛꯁꯤꯟꯅ ꯇꯧꯕꯒꯤꯔꯥ ꯆꯝꯄ꯭ꯔꯥ ꯑꯄꯨꯝꯕ ꯑꯃ ꯌꯥꯎꯔꯤꯁꯦ? ꯍꯩꯃꯥ, ꯀꯗꯥꯏ? ꯌꯦꯡꯉꯨ, ꯅꯃꯤꯠꯇꯣ ꯑꯝꯇ ꯌꯦꯡꯉꯨ꯫ ꯍꯣꯏꯅꯦ, ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯎꯕꯨ ꯎꯔꯨꯗꯦ꯫ ꯅꯃꯤꯠꯇꯣ ꯊꯛꯃꯜꯂꯤ꯫ ꯆꯝꯄ꯭ꯔꯥ ꯑꯄꯨꯝꯕꯁꯦ ꯈꯥꯏꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯂꯩꯋꯥ ꯄꯥꯟꯒꯅꯤ? ꯅꯪꯅ ꯑꯄꯨꯝꯕꯗꯣ ꯈꯥꯏꯔꯝꯗ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯃꯥꯏ ꯄꯥꯛꯄ ꯌꯥꯔꯕꯅꯤ꯫